everyone, welcome back to my channel. I am Jivan Lata Kawi. I am certified makeup artist. I am utchariba video asi makeup beginner singgi damaktadi potchang detail takchaba video makal amani. Ahamada cleanser, toner, moisturizer. Ahum si yamna maru oil. Nungtigi season na bada use soba yai makeup to bada season na bada tang natana. Karamba mai taba hek loibaga kegadaba oibiragadi cleanser, toner, sijinabiganu, moisturizer setang sijinaraga primer teba hoba yai. Primer da skin gi matung ina normal dry combination oily skin gi matung ina primer lebiu. Foundation da isagi chanaba foundation lebiu kariguma isagi complexion khangba ngamdaba oiragadi khud ki khunam da lebu matam da test tawraga yengbiu khud ki kuchuga chap chanaba machu adu lebiu. Powder da chanaba complexion gi matung ina set khalaga lebiu compact powder lebiu. Eyeshadow palette da shimmer, matte anisi lebiu natragana amatang da combine taraga half shimmer half matte oiba palette lebiu shuyai. Highlighter da gold color powder highlighter lebiu. Blusher da yamna dark oiba color lebiganu peach color gumba blusher ama lebiu. Eyebrow pencil da black kadonga lebiganu dark brown color lebiu. Mascara, kajal anisi lebiu atopa machu da thambasu yai adubu beginner gi oinadi black color lebiu. Liner da pencil liner sijinabiu yamna easy or use of the black color sijinabiu ayamba matamda keba matamda black na ayamba use tawi atopa color thamningabasu extra atopa color thamba yai. Lipstick da makhal suna habidi light nude color, dark color, red color, orange color thambiu even glows su thamba yai 5 to 6 color thamba yai. Brushes foundation brush ni sina aduga sisu foundation sponge ni anisi manungda comfortable oibadu amahita lebiba yai brush layer su yai sponge se thamasu yai animal thamasu yai. Buffing brush the important oil foundation apply to loiba matungda buffing brush na circular motion da apply to godamina buffing brush the shoidinamak lebiu. Contour brush amasu important oil. Blusher brush, highlighter brush, eyebrow brush da nakalama na kitang wangkatani angular brush na brush maina shape lakani. Eyeshadow brush da makhal ahum lai achoba ma mayai ama macha ama makhal ahum simak important oil. Makeup brush sing asi yamna clean oina thambiu yamdrabada tha amada ahum lak mari rakti subiu. Karigumba makeup ki vanity box leidrasu isagi handbag natragana container achoba ama shigumba container achoba amada hapaga makhum chena khumjalaga thambiu. Ma'am bu thagachari aigi video yengibagi damak mathangdasu phajaba kanaba video mayam ama puthopa ngamba oizage masigi oinadi kaina naba yathangni karigumba aigi viewer da anaba subscribe tawdiba viewer yawbiragadi subscribe tawdiba kawbiganu aibu pokni thobat pibo aina masigi damaktadi kaina naba yathangni bye.
Bye.